ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯩ, ꯑꯇꯩꯗꯒꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯅ ꯏꯁ꯭ꯋꯔꯅ ꯍꯦꯟꯅ ꯋꯥ ꯉꯥꯡꯏ꯫ ꯃꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯁꯤ ꯃꯩꯍꯧꯔꯣꯟꯒꯤ ꯄꯗ ꯈꯔꯗꯒꯤ ꯑꯗꯨꯝ ꯎꯕ ꯐꯪꯏ꯫ ꯆꯠꯂꯣ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯆꯥꯝꯊꯣꯛꯂꯨꯆꯣ꯫ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯃꯑꯣꯡ ꯃꯔꯤꯟ ꯅꯥꯏꯗ꯭ꯔꯤꯉꯩꯗ ꯏꯁ꯭ꯋꯔꯅ ꯃꯁꯤ ꯁꯦꯝꯕꯤꯈꯤ꯫ ꯄꯗ ꯑꯃꯒ ꯑꯅꯤꯒꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯝꯒꯅꯤ, ꯃꯄꯨꯡ ꯐꯥꯗꯕꯗꯤ ꯃꯍꯥꯛꯅ ꯁꯦꯝꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯃꯗꯨ ꯁꯩꯇꯥꯟ ꯑꯃꯗꯤ ꯃꯥꯒꯤ ꯈꯨꯠꯁꯤꯡꯅ ꯇꯥꯔꯛꯄꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯃꯑꯣꯡ ꯃꯔꯤꯟ ꯅꯥꯏꯈꯤꯗꯕꯅꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯝꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯅ ꯍꯞꯇꯥ 2ꯒꯤ ꯃꯃꯥꯡꯗ ꯎꯈꯤ, ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯦꯡꯅꯈꯤ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯊꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏ, ꯃꯉꯥꯜ ꯂꯩꯁꯅꯨ, ꯑꯗꯨꯒ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯗꯨ ꯇꯧꯈꯤ꯫ ꯑꯩꯅ ꯊꯥꯖꯕꯗ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯪꯒꯤ ꯅꯊꯛꯇꯁꯨ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯊꯥꯖꯩ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯁ꯭ꯋꯔꯒꯗꯨꯠ ꯀꯌꯥ ꯑꯃ ꯅꯪꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯉꯥꯡꯂꯛꯄꯗ ꯃꯈꯣꯏꯅ ꯊꯕꯛ ꯇꯧꯒꯅꯤ꯫ ꯁ꯭ꯋꯔꯒ ꯈꯨꯠꯁꯤꯡꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯊꯕꯛ ꯇꯧꯏ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗ ꯋꯥꯀꯠꯄꯗ ꯅꯠꯇꯦ꯫ ꯁ꯭ꯋꯔꯒ ꯈꯨꯠꯁꯤꯡ ꯑꯗꯨ ꯅꯈꯣꯏꯅ ꯊꯕꯛ ꯇꯧꯍꯟꯕꯅꯤ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯩꯔꯤ꯫ ꯑꯌꯨꯛꯇ ꯍꯧꯒꯠꯂꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯂꯩꯕ ꯑꯗꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯍꯧꯒꯠꯇꯨꯅ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯅ ꯍꯥꯏꯌꯨ꯫ ꯑꯁꯨꯝꯅ ꯍꯣꯡꯗꯣꯛꯀꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯗ ꯑꯣꯏꯊꯣꯛꯇꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯗꯨ ꯀꯔꯝ ꯇꯧꯏ, ꯀꯌꯥ ꯀꯨꯏꯅ ꯆꯪꯒꯗꯕꯅꯣ ꯍꯥꯏꯅ ꯑꯩ ꯈꯪꯗꯦ, ꯃꯗꯨ ꯀꯌꯥꯝ ꯅꯝꯊꯤꯔꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ ꯏꯁ꯭ꯋꯔꯗꯤ ꯏꯁ꯭ꯋꯔꯅꯤ꯫ ꯅꯈꯣꯏ ꯊꯋꯥꯏꯗ ꯌꯥꯝꯅ ꯊꯧꯒꯠꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯁꯤ ꯑꯩ ꯊꯥꯖꯩ, ꯃꯁꯤ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯎꯈ꯭ꯔꯦ꯫ ꯖꯦꯍꯣꯚꯥꯒꯤ ꯈꯨꯠ ꯑꯩꯒꯤ ꯏꯊꯛꯇ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯖꯦꯍꯣꯚꯥꯒꯤ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯑꯩꯕꯨ ꯄꯨꯊꯣꯛꯄꯤꯗꯨꯅ ꯁꯔꯨꯅ ꯊꯟꯕ ꯇꯝꯄꯥꯛꯇ ꯊꯝꯕꯤꯈꯤ꯫ ꯑꯗꯨꯒ ꯁꯔꯨꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯕꯨ ꯏꯀꯣꯏ ꯀꯣꯏꯅ ꯆꯠꯍꯟꯈꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯨ, ꯑꯍꯥꯡꯕ ꯇꯝꯄꯥꯛ ꯑꯗꯨꯒꯤ ꯂꯩꯃꯥꯏꯗ ꯁꯔꯨ ꯃꯌꯥꯝ ꯂꯩꯔꯝꯃꯤ꯫ ꯌꯦꯡꯉꯨ, ꯁꯔꯨꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯪꯂꯝꯃꯤ꯫ ꯁꯔꯨ ꯈꯛꯇꯪ ꯅꯠꯇꯦ, ꯌꯥꯝꯅ ꯀꯪꯕ ꯁꯔꯨ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ, ꯁꯔꯨꯁꯤꯡ ꯑꯁꯤ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ? ꯃꯁꯤ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯒꯤ ꯏꯆꯥ, ꯑꯩꯅ ꯃꯁꯤ ꯍꯣꯡꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕ ꯑꯁꯤ ꯅꯪ ꯊꯥꯖꯕ꯭ꯔꯥ? ꯑꯁꯤꯕꯁꯤꯡ ꯑꯩꯅ ꯍꯤꯡꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕ ꯑꯁꯤ ꯅꯪ ꯊꯥꯖꯕ꯭ꯔꯥ? ꯑꯩꯅ ꯂꯖꯥꯔꯁ ꯍꯤꯡꯒꯠꯍꯟꯕ ꯉꯝꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯊꯥꯖꯕ꯭ꯔꯥ? ꯅꯪꯒꯤ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯗꯨ ꯂꯖꯥꯔꯁꯅꯤ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯅꯪꯁꯨ ꯍꯤꯡꯒꯠꯍꯟꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯃꯦꯟ꯫ ꯅꯪꯁꯨ ꯃꯣꯡꯐꯝꯗꯒꯤ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯁꯔꯨꯁꯤꯡ ꯑꯁꯤ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ? ꯁꯥꯁꯇ꯭ꯔ ꯑꯗꯨ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯃꯨꯛꯇ ꯀꯥꯞꯁꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ, ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ, ꯁꯔꯨꯁꯤꯡ ꯑꯁꯤ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ? ꯑꯗꯨꯒ ꯑꯩꯅ ꯈꯨꯝꯈꯤ, ꯍꯦ ꯏꯕꯨꯡꯉꯣ ꯖꯦꯍꯣꯚꯥ, ꯅꯪꯅ ꯃꯗꯨ ꯅꯪꯇꯅ ꯈꯪꯕꯅꯤ꯫ ꯁꯤ ꯌꯥꯝꯅ ꯐꯖꯩ, ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ, ꯁꯔꯨꯁꯤꯡ ꯑꯁꯤꯗ ꯋꯥ ꯇꯥꯛꯊꯣꯛꯎ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯍꯥꯏꯌꯨ, ꯍꯦ ꯑꯀꯪꯕ ꯁꯔꯨꯁꯤꯡ, ꯖꯦꯍꯣꯚꯥꯒꯤ ꯋꯥ ꯇꯥꯎ꯫ ꯑꯩꯅ ꯋꯥ ꯇꯥꯛꯊꯣꯛꯂꯤꯕ ꯑꯁꯤ ꯀꯨꯏꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯥꯏꯗꯕ ꯌꯥꯗꯦ, ꯃꯔꯝꯗꯤ ꯃꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯤꯌꯝꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯥꯈꯤꯕꯁꯤꯡ ꯑꯁꯤ ꯃꯨꯟꯅ ꯈꯟꯊꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏ꯫ ꯃꯈꯣꯏꯅ ꯃꯗꯨ ꯇꯥꯔꯝꯃꯤ, ꯃꯈꯣꯏꯅ ꯃꯗꯨ ꯇꯥꯔꯝꯃꯤ, ꯇꯥꯛꯊꯣꯛꯎ꯫ ꯏꯁ꯭ꯋꯔꯅ ꯁꯔꯨꯁꯤꯡ ꯑꯗꯨꯗ ꯍꯥꯏ, ꯌꯦꯡꯉꯨ, ꯑꯩ ꯅꯈꯣꯏꯒꯤ ꯅꯨꯡꯗ ꯅꯨꯡꯁꯥꯁ꯭ꯋꯔ ꯆꯠꯍꯟꯒꯅꯤ ꯑꯃꯁꯨꯡ ꯅꯈꯣꯏ ꯍꯤꯡꯒꯅꯤ, ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏꯕꯨ ꯁꯗꯣꯡꯅ ꯀꯨꯞꯁꯤꯟꯕꯤꯒꯅꯤ꯫
nakoida sayon chongkhathangani, nakoibu unsana kupsinbigani, nakoida nungshashor hapsinbigani amasung nakoi hingani. Aduda aidi Jehobani haiba khangani. Asumna aingonda yathang pibiki, adugumna aina wa takthokhi, mahakna nangonda hairiba ado tau. Yumgi akoibada koichat chattuna wa ngangthokjaba matamda tasengna hendaba phawi. Yumgi akoibada koichat chattuna aidi makokni mamai nate, mathakni makha nate haina haibada nokningba poi. Zat kayada aina puthoi adubu aidi puroi. Aigi khutna thamba mafam khudingda saukhatpa yaifaba oigani. Jisu Kristada leiba makhoida maran sibiba leite. Ishwarna aibu nungsi, mahakna aibu nungsi. Aina adum haina tauba ado nokningba phawi. Madu nakhoina khangadabadi maduda mai pakpa yaifaba lei. Kanagumba amana aingonda haiduna masi aina hapta anigi mamangda parami. Screen nasu yabagi matung inna nasana hairaga tabasina mina hairaga tabadagi thazaba heli. Madu nokningdrane. Isa ithanta. Aisi pangkreda. Aisi aphaba amatta tawdeda. Aisi inoi noibada fanayamna hotnarabasu. Aigi wet asi sukhan hantade. Aisi paisa sukpai pairoida. Paisa si khajiktang hek leibaga laifatabana hekta lawki. Haiba asida kayam mangningai oibage. Aina khanbada lising ani tarani thoida aina singi matangda lairik ama igani. Aina khanbada cover aduda achauba sinam chen palaga hapke. Mi singna madu gyan taba ngamniko. Aduga madugi maming aduna zip your lip kauge. Atopa singna haibadagi nasana hairaga taba asina henna thazaba heli. Ishwana nangbu nungsi haiba asi aigidi haidaba yadabani. Hairiba ado karigumba nangna khangdragadi aina khanbada Ishwarna aisi nungsida maleda. Ishwarna aibu nungsida maleda haina haiduna leigani. Kana dabada nangi pangal adu sizinnabagi mahutta aina mayamda hairiba asini. Karigumba nangna Ishwarna nangbu nungsi haiba asi thazadaba taragadi numit kuntrani tararak nungtigi Ishwarna aibu nungsi haina haidu. Nasana thanta mingsel yengzaduna haidu Ishwarna aibu nungsi. Numit kuntrani loirakpada nangna madu suksoi soidana phangani. Aikhoigi samasya asi masini. Mi atopana wahai ado hairakpaduda adum ngaiduna lei. Aikhoina pamba asi makhoina aikhoigidamakta nainaduna thi humduna Ishwargi wahai ado poraklaga aduga aikhoina aikhoigi chaukrida phajana famtharaga madu tabaduni natrane. Madu adumna oiba yaba nate. Bible na hai nangna oluriba piruriba chang aduna nangonda amuk hanbirakani. Ishwargi wahai taraba matungda hayeng nang madu gyan tarani. Adudagi Saitanna amuk laktuna madu nangondagi hurankragani. Mahakna tauba upai amadi atopa anauba langtaknaba ama piduna. Nangna takribasing adu khanthanabagi matam phauba mahakna nakhoida piningde. Nakhoi anambana mamangi sandeda kari haikibage haibasi ningsinglamlaroi. Nakhoi kaya amadi ngarang numidang kari haikibage haiba ningsinglamlaroi. Nang pamlamgani kari nodi khanglamloi. Nakhoi khudingmakti natte adubu nakhoi khara. Madu karigino maramdi nakhoina amuk hanna khanthadabagini. Notes lau CD layu nangna darkar leibasing adu tau. Madu tararak hanna tarabasu karisu kaide. Mi singna adugi teaching series adu ay chamarak hanna tare. Haiba ay tare sahi kaya dagi sabagi niyam kaiba nupi macha amaga ay wari sanarami.
ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯅꯕ ꯊꯥꯗꯕ ꯌꯥꯕ ꯁꯦꯜ ꯊꯥꯗꯔꯦ꯫ ꯃꯍꯥꯛꯅ ꯕꯦꯇꯜꯐꯤꯜꯗ ꯑꯣꯐ ꯗ ꯃꯥꯏꯟꯗ ꯍꯥꯏꯕ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯄꯥꯈꯤ꯫ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯦꯛꯇ ꯑꯣꯊꯣꯛꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯣꯊꯣꯛꯅꯕ ꯇꯣꯏꯂꯦꯠ ꯃꯃꯥꯡꯗ ꯀꯨꯟꯊꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯦꯇꯜꯐꯤꯜꯗ ꯑꯣꯐ ꯗ ꯃꯥꯏꯟꯗ ꯑꯗꯨꯝ ꯄꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯅꯤꯡꯈꯥ ꯇꯝꯗꯨꯅ ꯑꯇꯣꯞꯄꯁꯤꯡ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯅꯪꯅ ꯃꯌꯥꯝꯗꯒꯤ ꯈꯖꯤꯛꯇꯪ ꯇꯣꯞ ꯇꯣꯞꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ꯫ ꯀꯅꯥꯃꯠꯇ ꯂꯩꯇꯕ ꯀꯥꯟꯗ ꯌꯨꯝꯗ ꯍꯧꯅ ꯍꯧꯅ ꯍꯥꯏꯗꯣꯛꯎ꯫ ꯑꯁꯨꯝꯅ ꯁꯔꯨꯁꯤꯡ ꯑꯗꯨ ꯍꯤꯡꯒꯠꯂꯛꯈꯤ꯫ ꯔꯣꯃꯤꯌꯥ 4:18 ꯃꯁꯤ ꯏꯗꯨꯅ ꯂꯩ, ꯑꯩꯅ ꯅꯍꯥꯛꯄꯨ ꯖꯥꯇꯤ ꯃꯌꯥꯝꯒꯤ ꯃꯄꯥ ꯑꯣꯏꯍꯜꯂꯕꯅꯤ, ꯃꯍꯥꯛꯅ ꯊꯥꯖꯔꯤꯕ ꯏꯁ꯭ꯋꯔꯒꯤ ꯃꯥꯡꯗꯅꯤ꯫ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯏꯁ꯭ꯋꯔ ꯑꯁꯤ ꯀꯔꯝ ꯇꯧꯒꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯋꯥꯁꯛ ꯄꯤꯕ ꯊꯝꯕꯤꯕ ꯑꯁꯤ ꯑꯁꯤꯕꯕꯨ ꯍꯤꯡꯕ ꯄꯤꯕꯤꯕ ꯑꯃꯁꯨꯡ ꯂꯩꯇꯕ ꯄꯣꯠꯁꯤꯡꯕꯨ ꯀꯧꯗꯨꯅ ꯍꯤꯡꯍꯜꯂꯛꯈꯤꯕ, ꯂꯩꯇꯕꯁꯤꯡ ꯑꯗꯨ ꯂꯩꯕꯒꯨꯝꯅ ꯏꯁ꯭ꯋꯔꯅ ꯀꯧꯈꯤ꯫ ꯍꯥꯏꯗꯣꯛꯄ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯕ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤ ꯒ꯭ꯔꯤꯛꯇ ꯌꯦꯡꯂꯕꯗꯤ ꯏꯁ꯭ꯋꯔꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯗꯣꯛꯄ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯑꯕ꯭ꯔꯥꯍꯝꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯑꯕ꯭ꯔꯥꯍꯝ ꯑꯃꯗꯤ ꯁꯥꯔꯥꯒꯤ ꯃꯆꯥ ꯑꯃ ꯐꯪꯖꯅꯕ ꯏꯁ꯭ꯋꯔꯅ ꯍꯥꯏꯕꯤꯈꯤ꯫ ꯃꯍꯥꯛ ꯑꯍꯜ ꯑꯣꯏꯔꯛꯇꯨꯅ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯆꯍꯤ ꯍꯦꯜꯂꯝꯃꯤ꯫ ꯑꯕ꯭ꯔꯥꯍꯝꯅ ꯆꯍꯤ 100 ꯁꯨꯔꯝꯃꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ ꯁꯤꯕ ꯌꯥꯕꯒꯤ ꯆꯍꯤ ꯌꯧꯔꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯁꯛ ꯄꯤꯕ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯍꯣꯡꯈꯤ꯫ ꯍꯧꯖꯤꯛꯇꯒꯤ ꯅꯍꯥꯋꯥꯏꯅ ꯃꯤꯡꯒꯤ ꯃꯔꯨꯑꯣꯏꯕꯁꯤ ꯁꯤꯡꯃꯟꯕ ꯍꯦꯜꯂꯤ꯫ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯑꯕ꯭ꯔꯥꯝꯗꯒꯤ ꯑꯕ꯭ꯔꯥꯍꯝ ꯍꯥꯏꯅ ꯀꯧꯕꯤꯈꯤ꯫ ꯑꯕ꯭ꯔꯥꯍꯝ ꯍꯥꯏꯕꯁꯤ ꯖꯥꯇꯤ ꯃꯌꯥꯝꯒꯤ ꯃꯄꯥ ꯍꯥꯏꯕꯅꯤ꯫ ꯑꯕ꯭ꯔꯥꯍꯝ ꯃꯍꯥꯛꯅ ꯃꯁꯤ ꯀꯧꯕ ꯈꯨꯗꯤꯡꯒꯤ ꯅꯪ ꯅꯆꯥ ꯂꯩꯒꯅꯤ, ꯅꯪ ꯅꯆꯥ ꯂꯩꯒꯅꯤ, ꯅꯪ ꯅꯆꯥ ꯂꯩꯒꯅꯤ, ꯅꯪ ꯅꯆꯥ ꯂꯩꯒꯅꯤ꯫ ꯑꯕ꯭ꯔꯥꯍꯝꯅ ꯑꯩ ꯑꯕ꯭ꯔꯥꯍꯝꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯏꯆꯥ ꯂꯩꯒꯅꯤ, ꯑꯩ ꯏꯆꯥ ꯂꯩꯒꯅꯤ, ꯑꯩ ꯏꯆꯥ ꯂꯩꯒꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯆꯍꯤ 30ꯗ ꯁꯥꯔꯥꯅ ꯀꯔꯤ ꯈꯜꯂꯝꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ, ꯐꯅꯗꯤ ꯈꯜꯂꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯡ ꯑꯁꯤ ꯁꯥꯔꯥꯏ ꯀꯧꯔꯝꯕꯗꯒꯤ ꯏꯁ꯭ꯋꯔꯅ ꯁꯥꯔꯥꯍ ꯍꯥꯏꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯧꯕꯤꯈꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯃꯆꯠ ꯑꯃ ꯂꯩꯕ ꯇꯥꯏ꯫ ꯃꯗꯨꯒꯤ ꯃꯤꯔꯦꯀꯜ ꯑꯗꯨ ꯂꯩꯅꯕ ꯑꯩ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯑꯗꯨꯒ ꯑꯕ꯭ꯔꯥꯍꯝꯅ ꯑꯩ ꯏꯆꯥ ꯂꯩꯒꯅꯤ, ꯑꯩ ꯏꯆꯥ ꯂꯩꯒꯅꯤ, ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯄꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯍꯥꯏꯗꯣꯛꯄꯗ ꯂꯦꯞꯀꯅꯨ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯑꯗꯨ ꯅꯪꯒꯤ ꯆꯤꯟꯗ ꯊꯣꯔꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯡꯇꯛꯅꯔꯕꯁꯨ ꯃꯗꯨ ꯊꯣꯔꯛꯀꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯕꯁꯨ ꯑꯗꯨꯝ ꯊꯣꯔꯛꯀꯅꯤ꯫ ꯅꯪ ꯄꯥꯝꯗꯕ ꯑꯗꯣ ꯀꯅꯥꯅꯣ ꯑꯃꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯟꯗꯕ ꯑꯗꯣ ꯁꯣꯏꯗꯅ ꯎꯒꯅꯤ꯫ ꯃꯇꯝ ꯈꯔ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨ ꯑꯗꯨꯝ ꯊꯣꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯥꯊꯅꯥ ꯇꯧꯗꯨꯅ ꯃꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯃꯗꯨ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ꯫ ꯃꯦꯔꯤꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯧꯒꯗꯕꯅꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯩꯁꯨ ꯍꯥꯏꯔꯤ, ꯃꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯝꯒꯅꯤ꯫ ꯃꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯅꯪ ꯖꯤꯁꯨꯒ ꯃꯇꯝ ꯂꯦꯟꯃꯤꯟꯅꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯣꯠꯁꯤꯡ ꯍꯣꯡꯍꯟꯅꯤꯡꯉꯤ꯫ ꯃꯍꯥꯛ ꯑꯁꯤ ꯈꯪꯗꯣꯛꯄꯗ ꯋꯥꯒꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯅꯪꯅ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯑꯁꯤ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯁꯤꯅꯤ꯫ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛꯅ ꯃꯤꯁꯤꯡ ꯀꯔꯝꯅ ꯇꯥꯕ
ꯐꯪꯍꯟꯕꯒꯦ ꯍꯥꯏꯕ ꯌꯦꯡꯕꯗꯨꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛꯅ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯤ ꯑꯅꯤꯗ ꯊꯕꯛ ꯇꯧꯗꯦ꯫ ꯃꯃꯤꯠ ꯇꯥꯡꯕ ꯑꯗꯨꯅ ꯖꯤꯁꯨꯅ ꯐꯍꯟꯕꯤꯅꯕ ꯉꯥꯏꯔꯝꯃꯤ꯫ ꯖꯤꯁꯨꯅ ꯂꯩꯕꯥꯛꯇ ꯇꯤꯟ ꯈꯔ ꯁꯤꯠꯇꯨꯅ ꯂꯩꯕꯥꯛꯀꯤ ꯀꯦꯛ ꯃꯆꯦꯠ ꯑꯃ ꯁꯦꯝꯈꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯃꯥꯅ ꯇꯧꯔꯛꯄ ꯃꯇꯝꯗ "ꯑꯦꯛꯁꯀ꯭ꯌꯨꯖ ꯃꯤ, ꯖꯤꯁꯨ, ꯃꯗꯨ ꯐꯅꯤꯡꯉꯥꯏ ꯑꯣꯏꯔꯣꯏꯗ"꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯤꯔꯦꯀꯜ ꯑꯃ ꯇꯧꯗꯣꯏ ꯑꯣꯏꯔꯕꯗꯤ ꯇꯔꯨ ꯇꯅꯥꯟꯕ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯅ ꯀꯔꯝ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯂꯩꯈꯣꯝ ꯃꯆꯦꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯇꯩꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏ, ꯖꯤꯁꯨꯅ ꯍꯥꯏꯈꯤ, "ꯃꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯆꯠꯇꯨꯅ ꯇꯥꯊꯣꯛꯂꯨꯆꯣ"꯫ ꯕꯥꯏꯕꯜꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯏ, ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯎꯔꯒ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯖꯤꯁꯨꯅ ꯆꯠꯂꯨ ꯍꯥꯏ, ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯎꯔꯒ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯆꯠꯂꯨ", ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯎꯗꯨꯅ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯆꯠꯂꯣ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩ, ꯅꯪꯅ ꯎꯗꯕꯗ ꯀꯔꯤꯁꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯍꯦꯂꯦꯂꯨꯌꯥ! ꯀꯨꯁꯇꯤ ꯊꯨꯡꯕ 10 ꯑꯩꯈꯣꯏꯕꯨ ꯐꯍꯟꯕꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯁꯇꯤ ꯊꯨꯡꯕꯁꯤꯡꯒꯤ ꯅꯥꯕ ꯐꯔꯕꯗꯤ ꯄꯨꯔꯣꯍꯤꯠꯇ ꯆꯠꯇꯨꯅ ꯃꯈꯣꯏ ꯃꯁꯥꯕꯨ ꯎꯠꯆꯩ꯫ ꯄꯨꯔꯣꯍꯤꯠꯁꯤꯡꯅ ꯁꯦꯡꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇꯨꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯇꯤꯟꯕ ꯌꯥꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯃꯈꯣꯏꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯇꯨꯅ "ꯑꯩꯈꯣꯏꯕꯨ ꯐꯍꯟꯕꯤꯌꯨ", ꯃꯍꯥꯛꯅ ꯍꯥꯏ, "ꯑꯩꯅ ꯐꯍꯟꯒꯅꯤ, ꯆꯠꯂꯣ, ꯄꯨꯔꯣꯍꯤꯠꯇ ꯅꯁꯥ ꯎꯠꯆꯔꯨꯆꯣ"꯫ ꯑꯩꯈꯣꯏꯗꯗꯤ ꯃꯗꯨ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ? ꯖꯤꯁꯨ, ꯌꯦꯡꯕꯤꯌꯨ, ꯃꯁꯤꯒꯤ ꯈꯨꯠ ꯑꯁꯤ ꯀꯨꯁꯇꯤꯅ ꯐꯅꯌꯥꯝꯅ ꯆꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤ ꯅꯪ ꯎꯕꯤꯕ꯭ꯔꯥ? ꯈꯦꯠꯅꯕ ꯈꯔꯗꯤ ꯎꯕ ꯐꯪꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯥꯏꯕꯜꯅ ꯍꯥꯏ, ꯃꯈꯣꯏꯅ ꯆꯠꯈꯤ, ꯃꯈꯣꯏꯅ ꯆꯠꯅ ꯆꯠꯅ ꯅꯥꯕ ꯐꯈꯤ꯫ ꯅꯈꯣꯏꯁꯨ ꯆꯠꯀꯗꯕꯅꯦ꯫ ꯑꯋꯥꯕꯗꯤ ꯃꯈꯣꯏ ꯆꯠꯈꯤꯗꯨꯅ ꯄꯨꯔꯣꯍꯤꯠꯁꯤꯡꯗ ꯎꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯁꯦꯡꯍꯟꯕꯤꯈꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ 10ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯖꯤꯁꯨꯗ ꯊꯥꯒꯠꯅꯕ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯅꯠꯇꯦꯅꯦ? ꯖꯤꯁꯨꯅ ꯃꯤꯁꯤꯡꯗ ꯑꯅꯝꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯪꯗꯕ ꯑꯗꯨ ꯇꯧꯅꯕ ꯍꯥꯏ, "ꯅꯨꯡꯗꯨ ꯏꯟꯊꯣꯛꯎ"꯫ "ꯑꯣ, ꯑꯩ ꯃꯗꯨ ꯏꯟꯊꯣꯛꯄ ꯉꯝꯂꯣꯏꯗ, ꯃꯗꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯏꯅꯦ, ꯑꯩ ꯃꯗꯨ ꯏꯟꯊꯣꯛꯄ ꯉꯝꯂꯣꯏ"꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯇꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ꯫ ꯃꯍꯥꯛ ꯅꯝꯊꯤꯔꯝꯃꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯡ ꯑꯗꯨ ꯏꯟꯊꯣꯛꯂꯕꯗꯤ ꯃꯅꯝ ꯅꯝꯊꯤꯕꯅ ꯌꯥꯔꯔꯣꯏ꯫ ꯃꯍꯥꯛ ꯅꯪꯅ ꯁꯤꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯖꯤꯁꯨꯅ ꯌꯦꯡꯂꯤꯕꯗꯨꯗꯤ ꯊꯥꯖꯕꯗꯅꯤ꯫ ꯅꯪꯅ ꯍꯥꯏ, "ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯂꯩ"꯫ ꯌꯦꯡꯉꯨ, ꯃꯌꯥꯝ ꯎꯕ ꯐꯪꯕꯤꯕ꯭ꯔꯥ? ꯊꯥꯖꯕ ꯂꯩ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯊꯥꯖꯕ ꯑꯗꯣ ꯎꯠꯂꯨ, ꯅꯪꯒꯤ ꯊꯥꯖꯕ ꯑꯗꯣ ꯎꯠꯂꯨ, ꯅꯪꯒꯤ ꯊꯥꯖꯕ ꯑꯗꯣ ꯅꯪꯒꯤ ꯆꯤꯟꯗꯒꯤ ꯑꯩꯅ ꯇꯥꯕ ꯐꯪꯉꯤ, ꯑꯗꯨꯒ ꯅꯪꯒꯤ ꯆꯤꯡꯅꯕ ꯑꯃꯁꯨꯡ ꯊꯥꯖꯗꯕ ꯑꯗꯨꯁꯨ ꯑꯩꯅ ꯇꯥꯕ ꯐꯪꯉꯤ꯫ ꯏꯁ꯭ꯋꯔꯗ ꯅꯪꯒꯤ ꯊꯥꯖꯕ ꯑꯗꯨ ꯅꯊꯟꯇ ꯎꯠꯂꯨ, ꯀꯔꯤꯒꯤꯁꯨ ꯂꯥꯡꯇꯛꯅꯒꯅꯨ꯫ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧ, ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧ, ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ, ꯍꯪꯕ, ꯍꯥꯏꯖꯕ, ꯊꯤꯕ ꯂꯦꯞꯀꯅꯨ꯫ ꯉꯁꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯋꯥꯔꯦꯞ ꯑꯃ ꯂꯦꯞꯄꯤꯌꯨ, ꯃꯗꯨꯗꯤ ꯉꯁꯤꯗꯒꯤ ꯅꯪ ꯏꯁ꯭ꯋꯔꯗ ꯄꯤꯁꯤꯟꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯒꯅꯤ ꯍꯥꯏꯅ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯔꯤꯕ ꯑꯗꯣ ꯅꯪꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯀꯔꯝꯅꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯕꯁꯨ, ꯅꯪꯅ ꯃꯗꯨ ꯀꯔꯝꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯒ꯭ꯌꯥꯟ ꯂꯩꯔꯝꯗꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯄ ꯍꯧ꯫ ꯃꯍꯥꯛꯅ ꯃꯗꯨꯗ ꯆꯠꯅꯕ ꯅꯉꯣꯟꯗ ꯄꯥꯡꯒꯜ ꯄꯤꯕꯤꯒꯅꯤ꯫ ꯃꯈꯣꯏꯗ ꯆꯠꯅ ꯆꯠꯅ ꯐꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯗꯨꯅ ꯎꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯖꯤꯁꯨꯅ ꯃꯤꯁꯤꯡꯗ ꯊꯧꯒꯠꯄꯗ ꯋꯥꯒꯗꯕ ꯄꯣꯠ ꯑꯗꯨ ꯇꯧꯅꯕ ꯍꯥꯏ꯫ ꯕꯥꯏꯕꯜꯗ ꯌꯥꯎꯕ ꯃꯤ ꯀꯌꯥ ꯑꯃ ꯃꯉꯣꯟꯗ ꯁꯣꯛꯇꯨꯅ ꯁꯣꯏꯅꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯍꯧꯒꯠꯂꯨ,
Nipa ama chahi 39 pukri mapan aduda ngaiduna leirami. Masigi wari si yamna fazei, aidi masi yamna toina haigalli. Aina chatpa mafam khuding makta adum hai, Johan manga, mi ama chahi 39 dagi pukri adugi nakanda leirami, karigi pukri manakta. Sahi ama shwargada khut amana laktuna pukri adu amuk niklami. Maduda ihan hanna chongthaba mahakta naba farami. Asumna mi khuding makta pukri mapan aduda famduna miracle adu ngairami. Kamain tauramgani. Oh, handak sahi simadi ay hana nang hodre. Ay sahi amaga sida leirage natraga mathang. Jisuna laktuna mi aduda yenglami. Mi adu kayam kuina fibham aduda leirabage haiba asi mahak khangi. Bible na hai, nang asumna kayam kuire. Nupa adu nungaitana, mahakna adumna haibada mahak ngak I haina hai, sahi 39. Masi yamna kuiba matamni, asumna aina nakhoida hangningbadi, nakhoi fibam aduda kayam kuina leirakle. Nang sahi kaya sure, nangga Ishwarga satminnaba sahi kaya sure, nang madu utlu hairabadi kamdongni. Nangna mateng pangkhiba mi kaya sure. Mi singi punsida mateng oinaba nangna kari tawkhre, ay khangde. Ishwarna kari tawhanninge haibaduni aina ngairiba asi. Aingonda leiriba khudol asi karino haiba ay khangde. Aigisi karino haibasu ay khangde. Ay ngangani haibadi khangi aduni aina tawriba asi. Amen. Nangna mapung phana tawba ngamgadaba karigumba ama hekta thiyu aduga taw. Hallelujah. Nang masida kayam kuina leire sahi 39. Mahakna hai, sir. Aina pamjabadi, sir. Pukri asida puthabinaba aigi mi kana amata leite ahanba asoiba. Aina ngairiba asi kanagumba ama lakpiduna aibu puthabiba asini aigidi. Nangna haiba yai, Joyce ngaikho mido soinaibani. Aina haizaningbadi chahi 39 da aidi yaurani. Aidi pukri adugi mapan phawbadi sangsilani mathang sahi jisuna lakpada masinidana sahi amaga amuk ay mafam asida leiraroi nangna naba fahanbidrabadi ay tadana siba tare. Sir, aibu pukri asida puthabinaba kanasu leite aduga aina hotnaba khudingi atopa amana hana hekta chongthaki. Oh, nungaitida. Haina jisuna haikide. Oh, nangbu ay maduda thazaba ngamde. Sahi 39 nangbu kana amatana mateng pangbidaba. Nangondagi mi hekta hankhiba. Jisuna mangonda yenglaga aduga mahakna hairakliba aduda chawraba angakpa khudam ama yaurami. Mahakna nipa asida maram amada haugatlo haiki. Haugatlo. Nakhoi mi khara amadi amuk chattuna nangna potsing adu amuk chumhanba darkar lei maramdi Ishwarna nangonda taw haina haiba saruk ado tawramdaba yai. Nangi nungdo inthoktrි. Nang hingatlakpa ngaiduna leiri adubu nangdi nangi saruk tawdri. Mapan thonggi oiba asi huranbani minambani. Maramdi aikhoina khalli ai madu tawgani. Karam kandano nangna madu tawgadawriba asi. Well, thuna. Ai khangde matam charakanda. Ishwarna nangonda ngaikho haidri phawbadi adum asaba matamni. Aikhoi asi adum chang thauduna isagi saruk tawgadabani. Ishwari thazaba yabani. Mahakti mahaki saruk adum tawrakani. Darkar leiriba asi aikhoigi saruk tawba aduni. Aduga miracle adum lakani. Jisuna Lazarusbu sibadagi hingat hanki adubu mahakna mi singda nung adu inthoknaba haiki ba amada aphaba tawrabadi nangidamaktasu karigi Ishwarna tawroi.
Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite